Mapandagi tourist lakpase akhoi leiba law and order situation thorga moi Handak pangthokkadouriba Sangai Festival asigi sharuk ama oina folk music festival su yaohallagani haina Manipur gi Chief Minister N Biren laothokkhre. Wafam asi ngarang World Tourism Day 2022 ga mari leinana Imphal West ki manung chanba haibong kokpi da leiba thawai ho arts and space da pangthokpa ahanba cultures connect 2022 gi thoram amada Chief Minister N Biren phongdokhibani. CAF NPD Minister L Susindro Tourism ki Director W Ibohal amadi Sagnai folk artist sing yauna pangthokhiba thoram maduda Chief Minister N Biren hai lamdam asigi tatna thanaba yadraba folk music ki ithil miyamda mapungfana yohanba ngamnaba chahi asidagi hauna Sangai Festival da folk music festival asisu yaohallagani. State asigi nat amasung chatnabibu folk music amasung atai performing arts ki khuthangda yokhatnaba honariba mangka mayang lambam ki thauna asi thagataba ngamde. Mangkana lamdam asigi naha oiriba artist singda folk music ki chapchaba mahau piduna art form asibu hena masek mangal thoknaba takpi tambiba asimak achauba khudol amani. Mangkana lokhallagliba thorang asina matam amada ipa ipu singna chatlamba liklam sing hinghanduna thambada chawna mating pangli haina Chief Minister N Biren makhatana phongdokhi. Mapandagi tourist lakpase akhoi leiba law and order situation thorga moi British ki amakhak leini moi ki ayabu yaudragadi international ki sidai mayamna sida sangba sida restriction khare hana khoi foreigners sing lakpase matam kad kamna pirame adu ni hujipudi bharat sarkar na budi loina hangkhre yamba except China ki aduga tai some country amani khatana thra anyway atai di jalbi mangka Thoramaduda lamdam asigi saknai rabi folk artist mangka mayang langbam yauna mikma saring lepcha amasung ongya saring lepcha na folk music ki performance sing khudol tamkhe